ꯑꯩꯈꯣꯏꯅ ꯂꯥꯛꯆꯩꯁꯦ Story ꯗꯒꯤꯅꯤꯀꯣ ꯑꯗꯨꯗ ꯄꯥꯕꯨꯡꯅ ꯁꯤꯗ ꯍꯥꯏꯕꯗꯤ ꯂꯣꯜꯁꯦ ꯀꯩ ꯑꯣꯏꯅ ꯂꯧꯕꯤꯔꯤꯅꯣ ꯍꯥꯏꯗꯤ ꯃꯩꯆꯥꯛꯇꯗꯤ ꯂꯣꯜ ꯂꯧꯗꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕ ꯅꯧꯅ ꯑꯃꯨꯛ ꯎꯠꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯄꯀꯣ ꯁꯨꯝꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯄꯥꯕꯨꯡꯁꯦ ꯌꯦꯡꯕ ꯂꯥꯛꯄꯅꯦꯕ ꯌꯦꯡꯕ ꯂꯥꯛꯄꯅꯦ ꯌꯥꯎꯕ ꯌꯥꯎꯕ ꯅꯠꯇꯦ ꯑꯗꯨꯗꯤ ꯄꯥꯕꯨꯡ ꯐꯤꯂꯝꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯈꯪꯖꯍꯧꯗ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯊꯥꯏꯅꯒꯤ ꯁꯦꯂꯨꯂꯣꯏꯗ ꯐꯤꯂꯝꯅꯦꯕꯀꯣ ꯑꯗꯨꯗ ꯀꯃꯥꯏꯅ ꯇꯧꯕꯗꯣ ꯋꯥꯔꯤꯗꯣ ꯍꯥꯏꯐꯦꯠꯇꯪ ꯁꯨꯝ ꯍꯥꯏꯕꯤꯌꯨ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯗꯥꯏꯔꯦꯛꯇꯔ ꯂꯥꯛꯑꯒꯅꯦ ꯇꯥꯃꯣ ꯕꯪꯀꯅ ꯗꯤꯔꯦꯛꯇꯔꯅꯤꯗꯅ ꯃꯥ ꯂꯥꯛꯑꯒ ꯃꯥꯅ ꯀꯨꯞꯅ ꯍꯥꯏꯍꯟꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯆꯤꯊ ꯅꯥꯟꯊꯣꯛꯄ ꯌꯥꯎꯔꯗꯤ ꯃꯣꯏ ꯅꯨꯡꯉꯥꯏꯔꯣꯏꯀꯣ ꯑꯗꯨꯗ ꯐꯤꯂꯝꯁꯦ ꯏꯁꯩ ꯊꯣꯛꯂꯛꯄꯗ ꯌꯦꯡꯅꯤꯡꯕꯒꯤ ꯏꯈꯧ ꯂꯥꯡꯕꯗꯤ ꯃꯇꯝꯗꯨꯗ ꯐꯖꯅ ꯂꯩꯈꯤꯕꯅꯤ ꯏꯁꯩꯕꯨꯗꯤ ꯑꯩꯈꯣꯏꯁꯨ ꯐꯖꯕ ꯈꯪꯖꯩ ꯏꯁꯩꯗꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯄꯥꯝꯅꯔꯤꯀꯣ ꯑꯗꯨ ꯐꯤꯂꯝꯗ ꯂꯥꯛꯑꯀꯥꯟꯗ ꯃꯌꯥꯝꯅ ꯄꯦꯟꯈꯤꯕ꯭ꯔꯥ ꯄꯦꯟꯗꯕ꯭ꯔꯥ ꯑꯗꯨꯕꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯃꯅꯤꯄꯨꯔ ꯐꯤꯂꯝꯗ ꯏꯁꯩꯗ ꯃꯄꯥꯟꯒꯤ ꯁꯤꯗ ꯂꯇꯥ ꯑꯣꯏꯔꯒ ꯁꯛꯇꯨꯅ ꯇꯧꯔꯤꯕ ꯍꯥꯏꯁꯤꯗꯤ ꯃꯃꯥꯡꯗꯕꯨꯗꯤ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯁꯤꯅ ꯌꯥꯝ ꯍꯦꯟꯈꯤ ꯃꯩꯆꯥꯛ ꯐꯤꯂꯝꯅ ꯌꯥꯝ ꯍꯦꯟꯈꯤꯑꯕ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯏꯈꯧ ꯂꯥꯡꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯦꯗꯚꯔꯇꯥꯏꯖꯁꯤ ꯏꯁꯩꯁꯤꯅ ꯐꯖꯅ ꯑꯣꯏꯈꯤꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯄꯥꯕꯨꯡ ꯉꯥꯛꯇꯪ ꯃꯇꯝ ꯀꯥꯏꯊꯣꯛꯄꯒꯤꯗꯃꯛꯇ ꯂꯧꯕꯤꯒꯦ ꯕꯕꯥ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩ ꯍꯩꯇ ꯃꯃꯥ ꯁꯥꯏꯌꯦ ꯍꯥꯏꯗꯤ ꯃꯃꯥꯁꯦ ꯃꯇꯝꯗꯨꯗꯗꯤ ꯅꯍꯥ ꯌꯥꯝ ꯑꯣꯏꯔꯤꯕꯅꯦꯕꯀꯣ ꯈꯔꯗꯤ ꯑꯣꯏꯔꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯀꯟꯅ ꯅꯠꯇ꯭ꯔꯁꯨ ꯑꯗꯨ ꯃꯃꯥ ꯆꯍꯤ 25ꯒꯤ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯐꯤꯂꯝꯁꯦ ꯑꯃꯨꯛ ꯅꯧꯅ ꯀꯥꯞꯄꯛꯄꯁꯦ ꯃꯃꯥꯒꯤ ꯊꯃꯣꯏꯗ ꯀꯩ ꯐꯥꯎꯒꯦ ꯊꯃꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏꯕꯨ ꯀꯩꯅꯣꯗ ꯀꯨꯏꯅ ꯑꯃꯨꯛ ꯎꯔꯨꯗꯕꯗꯣ ꯑꯃꯨꯛꯁꯨ ꯎꯗꯣꯔꯦ ꯑꯩꯁꯨ ꯎꯗꯣꯔꯦ ꯃꯌꯥꯝꯁꯨ ꯂꯣꯏ ꯎꯃꯤꯟꯅꯗꯣꯔꯦ ꯑꯗꯨꯒꯤ ꯈꯜꯂꯨꯕꯗ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏꯗ ꯅꯨꯡꯉꯥꯏꯕ ꯑꯣꯏꯌꯦ ꯑꯗꯨꯒ ꯏꯆꯥꯁꯤꯡꯕꯨꯁꯨ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯕꯨꯁꯨ ꯍꯟꯅ ꯊꯥꯒꯠꯂꯤ ꯃꯇꯨꯡꯒꯤ ꯑꯃꯨꯛ ꯇꯧꯔꯛꯄꯗꯁꯨꯅꯦ ꯏꯆꯥꯁꯤꯡ ꯃꯪꯒꯣꯜ ꯑꯣꯏꯕ ꯌꯥꯝ ꯑꯐꯕ ꯑꯣꯏꯕꯤꯌꯨꯅ ꯑꯩꯅ ꯍꯥꯏꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯉꯥꯛꯇꯪ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯅꯛꯇ ꯑꯩꯅ ꯂꯥꯛꯆꯩꯁꯦ Story ꯗꯒꯤꯅꯤꯀꯣ ꯑꯗ ꯄꯥꯕꯨꯡ ꯃꯇꯝ ꯈꯤꯇꯪ ꯂꯧꯖꯔ ꯄꯥꯕꯨꯡꯗ ꯍꯪꯉꯤꯁꯦ ꯄꯥꯕꯨꯡꯁꯦ ꯁꯤꯒꯤ ꯐꯤꯂꯝꯁꯤꯗ ꯃꯩꯆꯥꯛꯁꯤꯗ ꯀꯩ ꯔꯣꯜ ꯑꯣꯏꯅ ꯂꯧꯕꯤꯔꯤꯅꯣ ꯑꯗꯨꯗ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯑꯩ ꯋꯥꯔꯤꯁꯦ ꯈꯔ ꯁꯥꯡꯉꯦ 1980 ꯑꯗꯨꯋꯥꯏꯗ ꯑꯩꯗꯤ ꯏꯁꯩ ꯅꯣꯡꯃꯥꯏ ꯇꯧꯔ ꯂꯩꯕꯅꯦꯕꯀꯣ ꯑꯗ ꯐꯤꯂꯝꯁꯤꯒꯤ ꯑꯦꯁꯥꯏꯟꯃꯦꯟ ꯑꯃ ꯂꯥꯛꯑꯦ ꯑꯗꯒꯤ ꯑꯩꯅ ꯍꯣꯏꯅ ꯌꯥꯊꯣꯛꯈ꯭ꯔꯦ ꯑꯩ ꯍꯥꯟꯅ ꯑꯦꯛꯇꯤꯡ ꯕꯦꯛꯒ꯭ꯔꯥꯎꯟ ꯂꯩꯕꯗꯤ ꯅꯠꯇꯦ ꯑꯗꯨ ꯑꯦꯅꯤ ꯍꯥꯎ ꯄꯥꯝꯃꯨꯕꯅꯤꯅꯀꯣ ꯑꯗꯨꯝ ꯌꯥꯊꯣꯛꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯨꯝ ꯃꯊꯪ ꯇꯧꯔꯗꯒꯤ ꯐꯤꯂꯝꯁꯦ ꯅꯝꯅꯅꯕ ꯃꯣꯏꯅ ꯂꯇꯥ ꯁꯛꯀꯅꯤ ꯍꯥꯏ ꯑꯗ ꯂꯇꯥ ꯁꯛꯀꯅꯤ ꯍꯥꯏꯁꯦ ꯑꯩꯗꯤ ꯀꯌꯥ ꯊꯥꯖꯗꯦ ꯃꯣꯏ ꯄꯪꯉꯥꯏ ꯍꯥꯏꯖꯤꯟꯕ ꯃꯥꯜꯂꯦꯅ ꯈꯜꯂꯦꯕꯀꯣ ꯑꯗꯒꯤ ꯂꯩꯍꯧꯔꯦ ꯑꯗꯒꯤꯗꯤ ꯑꯩ ꯃꯣꯏ ꯆꯠꯈ꯭ꯔꯀꯥꯟꯗ ꯑꯩꯗꯤ ꯑꯦꯛꯇꯤꯡꯗꯤ ꯍꯩꯇꯕꯅꯤꯅ ꯑꯩ ꯌꯥꯗꯤ ꯌꯥꯊꯣꯛꯈ꯭ರೆ ꯑꯩ ꯑꯦꯛꯇꯤꯡ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯥꯏꯅ ꯑꯗꯨꯒꯤ ꯋꯥꯕ ꯈꯔ ꯂꯩꯈꯤꯕꯀꯣ ꯍꯣꯏ ꯑꯦꯅꯤꯋꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯇꯥ ꯁꯛꯀꯅꯤ ꯍꯥꯏꯁꯤ ꯑꯀꯣꯟꯕꯗꯗꯤ ꯑꯁꯦꯡꯕ ꯑꯣꯏꯔꯝꯃꯦ ꯏꯁꯩ ꯁꯨꯔ ꯄꯥꯟꯕ ꯈꯣꯠꯄ ꯍꯧꯔꯁꯤꯗ ꯑꯩꯈꯣꯏꯁꯨ ꯏꯁꯩ ꯇꯧꯔꯛꯄꯅꯤꯅ ꯏꯁꯩ ꯁꯨꯔ ꯄꯥꯟꯕ ꯑꯩꯈꯣꯏꯁꯨ ꯌꯥꯎꯏ ꯃꯣꯏ ꯗꯤꯔꯦꯛꯇꯔ ꯃꯁꯥꯃꯛ ꯂꯤꯔꯤꯁꯤꯁꯅꯤ ꯑꯗꯒꯤ ꯃ꯭ꯌꯨꯖꯤꯛ ꯗꯤꯔꯦꯛꯇꯔ ꯑꯍꯤꯕꯝ ꯁ꯭ꯌꯥꯝ ꯑꯗꯒꯤ ꯑꯦꯁꯤꯁꯇꯦꯟ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜꯁꯦꯝ ꯇꯤꯖꯦꯟ ꯑꯩꯈꯣꯏꯁꯦ ꯄꯨꯟꯅ ꯑꯗꯨꯝ ꯇꯤꯟꯅꯔ ꯂꯩꯕꯅꯤ ꯑꯗꯣ ꯏꯁꯩ ꯁꯨꯔ ꯄꯥꯟꯕꯁꯦ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯁꯤ ꯅꯝꯗ꯭ꯔꯤꯉꯩꯗ ꯐꯤꯂꯝꯁꯤꯒꯤ ꯀꯣꯚꯔ ꯔꯦꯀꯣꯔꯠ ꯀꯣꯚꯔ ꯅꯝꯕ ꯂꯣꯏꯕꯗ ꯉꯥꯏꯔꯤꯉꯩꯗ ꯑꯩꯁꯦ ꯀꯩꯅꯣ ꯍꯦꯔꯣ ꯑꯣꯏꯅ ꯑꯦꯁꯥꯏꯟ ꯇꯧꯕꯅꯤꯀꯣ ꯑꯗꯨꯗ ꯍꯦꯔꯣꯏꯟꯁꯤ ꯆꯦꯟꯊꯣꯛꯈ꯭ꯔꯦꯕꯀꯣ ꯑꯗꯒꯤ ꯑꯗꯨ ꯐꯔꯦ ꯑꯗꯨꯗꯤ ꯑꯃ ꯁꯤꯟ ꯇꯥꯔꯦꯅ ꯈꯜꯂꯒ ꯑꯃꯨꯛ ꯁꯤꯜꯂꯀꯥꯟꯗ ꯔꯤꯍꯥꯔꯁꯦꯜ ꯇꯧꯔ ꯈꯣꯠꯇꯅ ꯇꯧꯔꯀꯥꯟꯗ ꯏꯁꯩ ꯐꯤꯂꯝꯁꯤ ꯈꯔ ꯑꯃꯨꯛ ꯆꯪꯁꯤꯜꯂꯀꯥꯟꯗ ꯃꯥꯁꯨ ꯑꯃꯨꯛ ꯆꯦꯟꯊꯣꯛꯈ꯭ꯔꯦꯕꯀꯣ ꯑꯗꯒꯤ ꯐꯤꯂꯝꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯊꯪ ꯁꯨꯝ ꯇꯧꯗꯅ ꯁꯨꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯤꯅ ꯑꯗꯒꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯒꯤꯁꯨ ꯉꯁꯥꯏꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯏꯟꯚꯣꯜꯚꯃꯦꯟ ꯂꯩꯕ ꯄꯣꯠꯅꯤꯅ ꯈꯔ ꯀꯩꯅꯣ ꯇꯧꯋꯤ ꯕꯦꯡꯀ꯭ꯔꯞ ꯑꯣꯏꯔꯛꯄ ꯈꯣꯠꯂꯛꯄ ꯃꯇꯥꯡꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯐꯤꯂꯝꯁꯤ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯕ ꯃꯇꯝꯗ ꯆꯍꯤ 13 ꯆꯪꯉꯤ ꯑꯗꯨꯅ ꯑꯩꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯦꯁꯥꯏꯟꯃꯦꯟ ꯑꯣꯏꯕ ꯐꯤꯂꯝ ꯑꯃ ꯑꯣꯏꯕꯅ ꯑꯩ ꯌꯥꯝ ꯀꯟꯅ ꯃꯁꯤꯃꯇꯪꯗꯤ ꯄꯨꯊꯣꯛꯅꯕꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯑꯗꯒꯤ ꯏꯁꯩꯗꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯈꯪꯕꯤꯔꯤꯗꯨꯅꯤ ꯏꯁꯩꯁꯤ ꯑꯣꯜ ꯃꯩꯆꯥꯛꯀꯤ ꯏꯁꯩ ꯈꯨꯗꯤꯡꯃꯛꯁꯤ ꯉꯁꯤꯐꯥꯎꯗ ꯌꯥꯝ ꯀ꯭ꯂꯥꯁꯤꯛ ꯑꯣꯏꯅ ꯃꯌꯥꯝ ꯄꯥꯝꯅꯔꯤ ꯑꯗꯨꯅ ꯏꯁꯩꯁꯤꯁꯨ ꯐꯖꯕꯅꯤꯅ ꯑꯩꯅ ꯃꯁꯤ ꯑꯃꯨꯛꯇꯪ ꯂꯣꯏꯁꯤꯜꯂꯒꯅꯤꯅ ꯈꯜꯂ ꯂꯥꯛꯄꯁꯤꯗ ꯆꯍꯤꯁꯤ ꯁꯨꯝ ꯍꯧꯖꯤꯜꯂꯛꯑꯦ ꯑꯗꯨꯗꯤ ꯑꯀꯣꯟꯕꯗ ꯑꯩꯒꯤ ꯑꯣꯏꯅ ꯃꯩꯆꯥꯛ ꯄꯨꯊꯣꯛꯇ꯭ꯔꯤꯉꯩꯗ ꯃꯥꯙꯕꯤ ꯆꯤꯡꯂꯦꯟ ꯁꯅꯥ ꯑꯗꯩ ꯊꯃꯣꯏꯅꯗꯤ ꯀꯧꯍꯧꯔꯤ ꯃꯊꯪ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯈ꯭ꯔꯦ
adagi sidang ay hore adagi de aiju masigi ihan hanba hogdoki bo binina yam no aitre masim dang ding do chelam gen aina kana honam matamda aise executive producer oina masigi role mu change si kaino da aina smaina kan honor in tab do manipur da leibo hol myam si nang smaina no tawni hay adu dia koi finance tawge moi hayang film du moi hol do upra matamda moi adjust tawno bi wakhalon da haibani de anyway andorga adu ai nang orga di commitment do tawna kanda koi mating panghen tawdi adumai tawna film si loisana ba honore adu bu mayamna alaman director gi crew production gi crew singjina alaman singjina kamai casting se kamai tawsige hain kanda moina aingonda dum kongu hai ar matam dur dai di chahi 30 hojil amina komadi dum yadi yaram jani aingonda ai wakalda aingon ai mature oi thokre wakal se adigi di aina as ai kumoroi ana as nang kumu yani tawdige ai kumdur se ai masim tang ni puthogen tawni tawdige akomda nang adoi di wari sig matungina ai oza mamangda aham film aina hero oi matamdra film khar namamam niko 30% 40% mung namamam matamda aina hero ina kum matamdra ai uncle sariba film sigi backbone uji aina akomda lowriba character role se design hari se sigi character angon low hajil eba adu di angon di yamu hena ki bam yawre bako ai oza guru ai butakir tamiram ba ai so uncle sarmadu ma lei hidre oza babu nasram babu ma professor ni mai mau chilaga ina tawbai si as ai ngamoi to ni mayamna akoi khange nang soi ngamni nang soi ngam try to na akoi ai jo ko de film amani yawramina angon confidence ama leire adai ai chu hoi na yeng lai bu yeng mani admai tong film si aina producer gi side gi executive producer ama oina ari amuk su film sigi character da backbone oriba design haiba character ai uncle saram sigi role se aina kumakanda film si complete rokan 2000 gi October 22 da release tawdna smai tawna adugi silver jubilee ni hanak pangtok ko doise adu pabung se sida haibadi aham bagi hero di ori doine ahan oirak pagi oi doira ba nate han or pagi nate wari si matungina ujiki teenage romance haitare aina roiber role sigi machan nupi gi macha nupa ne ba moi machino ani ni amana nupi ni amana nupa ni machi si ma cancer to ma di lei sigi doine the hero sigi uncle sabane ina sadu si pabung yam nuai zare matam khar sai kai thopi Pwede lakchari se story hai na malay ko channel ma adugi ni ka ada pabung se sigi film sida haibadi amuk no na namak toy ne ba chahi kun mangai mung da pabung gi thamoi da kai phau bi ge da hai fatang hai bi ne ai ya sogi matik nuai mang da chama ne du bu isona na pan de ya hon dana la ka do ba fixer se amuk han nan nam ma ga ma ujik lai be sigi standard sigi ai 100% ai expect tau ada sida kumiba artist mayam se haibadi act haibadi tawmin thabak tawbin da matam da pabung da nungai bra kamai ne tawba adugi kitang hai bi yamna comfort oi agoi thaina gi artist sing je hongna lon sa bebar yamna nungai jaba cooperation maximum pi ba adu ai khu da wahan da ba ai khu gi kari ma maninga pa da ma khoi ne to hot pi ba to bi ba ma ji pune ma se hogi ba artist sing da to ya du hoji kan gi artist adi pangau yauti ado haibadi amaya chowdhury kavita adagi bovi haibadi adum mi na masa khangda banga tani ko ado hausi puni mature oi sale ba moi sing se ada pabung se adi sima se doi babaw yeng bi doira kamai tong doina oi babaw yeng ani isa gi po ni na ai majura kari anu ba impact lak pagi lak ta bagi audience ki kari apam ba no haibase ai tangai phadana horan na khara yeng to khen to pabung yam nuai zai pabung no ba tong tang kai thop fi thawak taนี่ก็สุดแหละง่ายแต่ว่าใครมีสุดได้เรากันนี่นะก็ไม่ได้ก็ท้อง Imasi akhona lakchai se story collection da Malaysia ka adugi channel gin ka ada imasi gi wakhal da jahi kun mangai matung da sigi film Meichak se ka pa mamai thamui da phau da ta hai view ne kano film sida nong ki wari ho ka re ai ta re adana ngasi se
ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦ ꯋꯥꯔꯤꯁꯦ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯄꯔꯤꯡꯁꯦ ꯀꯃꯥꯏꯅ ꯂꯥꯛꯀꯦ ꯀꯅꯥ ꯀꯅꯥ ꯋꯥꯔꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩ ꯏꯆꯥ ꯑꯅꯤ ꯂꯩꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯉꯦ ꯑꯩꯁꯤ ꯏꯆꯥ ꯅꯨꯄꯤ ꯑꯅꯤ ꯄꯣꯛꯈꯤꯕꯅꯦꯕ ꯁꯤ ꯐꯤꯂꯝꯁꯤꯗ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨ ꯐꯥꯎꯕꯁꯦ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯏꯅꯧ ꯅꯧꯅ ꯑꯃꯨꯛ ꯊꯣꯛꯂꯛꯄꯁꯤꯗ ꯑꯗꯨꯏ ꯃꯌꯥꯝꯗꯨꯁꯨ ꯅꯧꯅ ꯎꯕ ꯐꯪꯒꯅꯤ ꯑꯗꯨꯏ ꯃꯊꯛꯇ ꯑꯦꯖꯁꯤ ꯑꯩꯈꯣꯏ ꯆꯍꯤ 15 ꯈꯦꯠꯅꯔꯛꯀꯗꯣꯏꯅꯤꯗꯅ ꯃꯇꯝꯗꯨꯒ ꯍꯧꯖꯤꯛꯀ ꯃꯇꯝꯗꯨꯒꯤꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯁꯛꯐꯝꯗꯣ ꯑꯗꯨ ꯌꯦꯡꯅꯤꯡꯕꯒꯤ ꯑꯗꯨ ꯂꯥꯡꯇꯛꯅꯕ ꯅꯨꯡꯉꯥꯏꯕꯁꯨ ꯑꯗꯨꯝ ꯂꯩ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯗꯒꯤ ꯃꯗꯨꯗ ꯌꯥꯎꯈꯤꯕ ꯃꯤꯁꯦ ꯑꯌꯥꯝꯕꯅ ꯂꯩꯈꯤꯗꯕꯁꯨ ꯌꯥꯝ ꯌꯥꯎꯔꯦꯀꯣ ꯇꯥꯃꯣ ꯑꯥꯏꯁꯣ ꯁꯔꯃꯒꯁꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯒꯤ ꯀꯩꯅꯣ ꯁꯥꯕꯅꯦ ꯍꯁꯕꯦꯟ ꯁꯥꯕꯅꯦꯕ ꯐꯤꯂꯝꯁꯤꯗ ꯀꯩꯅꯣꯗ ꯔꯦꯗꯤꯑꯣ ꯁ꯭ꯇꯦꯁꯟꯗ ꯊꯕꯛ ꯊꯕꯛ ꯇꯧꯔꯝꯕꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯣꯏꯒꯗꯣ ꯂꯣꯏꯅꯃꯛꯁꯤ ꯅꯧꯍꯧꯅꯅ ꯉꯁꯤꯁꯦ ꯑꯃꯨꯛ ꯂꯣꯏꯅ ꯎꯕ ꯐꯪꯒꯅꯤ ꯈꯜꯂꯨꯕꯗ ꯌꯥꯝ ꯅꯨꯡꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨ ꯋꯥꯔꯤꯁꯤ ꯀꯃꯥꯏꯅ ꯇꯧꯕ ꯐꯖꯕ ꯑꯗꯨ ꯍꯥꯏꯕꯗꯨꯗꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯏꯅꯧ ꯅꯧꯅ ꯍꯥꯟꯅ ꯌꯦꯡꯍꯧꯗꯕ ꯀꯥꯡꯕꯨꯅ ꯌꯦꯡꯕ ꯐꯪꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯤꯕꯁꯦ ꯁꯤꯁꯨ ꯃꯣꯏꯒꯤ ꯁꯤꯂꯤ ꯂꯥꯡꯉꯤꯡ ꯀꯥꯡꯕꯨꯁꯤ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯐꯤꯂꯝꯁꯤ ꯐꯖꯕ ꯐꯖꯗꯕ ꯈꯪꯗꯦ ꯏꯁꯩꯗꯤ ꯍꯦꯛꯇ ꯑꯔꯣꯏꯕꯤꯅꯤꯗꯅ ꯏꯁꯩꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅ꯭ꯌꯨ ꯚꯔꯖꯤꯟꯗ ꯄꯨꯁꯄꯥꯔꯥꯅꯤ ꯍꯣꯏꯅ ꯁꯛꯏꯅꯦꯕ ꯑꯁ ꯑꯔꯣꯏꯕꯤꯅꯦ ꯑꯗꯣ ꯃꯃꯥꯁꯤꯒꯤꯁꯦ ꯀꯩ ꯔꯣꯜ ꯂꯧꯕꯤꯔꯤꯅꯣ ꯁꯤꯗ ꯁꯤꯒꯤ ꯔꯣꯜꯁꯤꯗ ꯑꯩꯒꯤ ꯔꯣꯜꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯑꯩꯒ ꯌꯥꯃꯨꯡ ꯒ꯭ꯌꯥꯅꯔꯟꯖꯟꯁꯦ ꯁꯤꯒꯁꯦ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯒ ꯀꯥꯏꯅꯈꯤꯕꯅꯦꯕ ꯀꯥꯏꯅꯔꯒ ꯑꯩꯗꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯝꯗ ꯂꯨꯍꯣꯡꯈ꯭ꯔꯦ ꯇꯥꯃꯣ ꯑꯥꯏꯁꯣ ꯁꯔꯃꯗ ꯑꯗꯨꯒ ꯃꯌꯥꯒ ꯀꯕꯤꯇꯥꯒ ꯄꯣꯛꯈ꯭ꯔꯦ ꯃꯣꯏꯒꯤ ꯋꯥꯔꯤ ꯑꯃꯨꯛ ꯂꯥꯛꯇꯣꯏꯅꯦꯕ ꯍꯦꯔꯣ ꯍꯦꯔꯣꯏꯟꯁꯦ ꯃꯣꯏꯅ ꯑꯃꯨꯛ ꯍꯦꯔꯣ ꯍꯦꯔꯣꯏꯟ ꯕꯣꯕꯤ ꯍꯣꯏ ꯃꯣꯏ ꯍꯦꯔꯣꯏꯟꯒꯤ ꯑꯗꯨ ꯂꯥꯛꯇꯣꯏꯅꯤ ꯑꯗꯨ ꯀꯥꯏꯅꯈ꯭ꯔ ꯃꯇꯨꯡꯗ ꯌꯥꯃꯨꯡ ꯒ꯭ꯌꯥꯅꯔꯟꯖꯟꯁꯤꯗꯤ ꯅꯨꯄꯤ ꯊꯤꯈꯤꯗ꯭ꯔꯦꯕ ꯃꯥꯗꯤ ꯄꯨꯟꯁꯤꯁꯦ ꯄꯨꯔꯥ ꯀꯠꯊꯣꯛꯑ ꯂꯩꯈ꯭ꯔꯦꯕ ꯑꯗꯨ ꯃꯥꯒꯤ ꯔꯣꯜꯁꯦ ꯌꯥꯝ ꯐꯖꯕꯅꯦ ꯑꯗꯩ ꯃꯁꯛꯁꯨ ꯐꯖꯔꯦ ꯑꯗꯒꯤ ꯌꯥꯃꯨꯡꯗꯤ RK ꯑꯣꯏꯕꯒꯤ ꯅꯤꯡꯊꯧꯒꯤ ꯃꯒꯨꯟ ꯑꯃꯁꯨ ꯌꯥꯎꯋꯤꯗꯅꯀꯣ ꯅꯤꯡꯊꯧ ꯃꯥꯟꯕ ꯑꯃ ꯌꯥꯎꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯥꯒꯤ ꯐꯖꯕ ꯆꯤꯡꯂꯦꯝꯕ ꯁꯛꯇꯝꯗꯣ ꯑꯗꯨꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯄꯤ ꯊꯤꯗꯅ ꯂꯩꯈꯤꯕ ꯑꯥꯔꯠꯇ ꯉꯥꯎꯔꯒꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯈꯤꯕ ꯑꯗꯨꯒꯤ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯁꯤꯕꯗꯣ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨꯁꯨ ꯑꯩꯅ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯎꯕ ꯐꯪꯒꯅꯤ ꯈꯟꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯀꯔꯤ ꯍꯥꯏꯅꯤ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯣ ꯑꯃꯨꯛ ꯍꯟꯅ ꯎꯔꯣ ꯐꯪꯉꯔꯣꯏ ꯁꯨꯡꯊꯣꯛ ꯊꯣꯛꯇ꯭ꯔꯤꯕ ꯄꯣꯠꯇꯨꯗꯤ ꯈꯧꯔꯥꯡꯕ ꯂꯩꯇꯦꯗꯅ ꯊꯣꯛꯈꯤꯕ ꯄꯣꯠ ꯑꯃꯈꯛꯅ ꯃꯥꯡꯈꯤꯕ ꯍꯥꯏꯁꯤꯗꯤ ꯌꯥꯝ ꯈꯧꯔꯥꯡꯉꯦꯕ ꯑꯗꯨꯒꯤ ꯈꯧꯔꯥꯡꯕꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯀꯣꯛꯄ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨ ꯊꯝꯖꯒꯦ ꯃꯥꯁꯤ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯕꯤꯀꯣ ꯁꯤꯃꯥ ꯃꯊꯪ ꯀꯨꯝꯕ ꯑꯣꯏꯕꯤꯈꯣ ꯃꯥꯁꯤ ꯍꯣꯏ ꯍꯣꯏ ꯃꯃꯥ ꯆꯍꯤ 15 ꯃꯇꯨꯡꯗ ꯃꯩꯆꯥꯛꯁꯦ ꯌꯦꯡꯗꯣꯏꯅꯦꯕ ꯑꯗ ꯃꯃꯥꯁꯦ ꯀꯩ ꯋꯥꯈꯜꯗꯒꯤ ꯈꯜꯂꯒ ꯌꯦꯡꯕ ꯂꯥꯛꯏꯅꯣꯕ ꯅꯠꯇꯦꯗ ꯊꯥꯏꯅ ꯌꯦꯡꯈꯤꯕꯗꯨꯗꯤꯀꯣ ꯁꯨꯝ ꯑꯉꯥꯡ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯌꯦꯡꯕꯅꯤꯅꯀꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯂꯩꯇꯧ ꯇꯥꯍꯧꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯃꯃꯥ ꯑꯗꯨ ꯃꯇꯝꯗ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯕꯤꯔꯤꯒꯦ ꯑꯩ ꯆꯍꯤ 40 to 45 ꯑꯁꯨꯃꯥꯏꯅ ꯑꯣꯏꯔꯝꯒꯅꯤ ꯑꯗꯣ ꯑꯩ ꯑꯣꯐꯤꯁ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯌꯦꯡꯕꯅꯦꯕ ꯍꯧꯖꯤꯛꯇꯤ ꯄꯦꯟꯁꯤꯟꯅꯔ ꯑꯣꯏꯔꯦꯗꯅ ꯑꯗꯨꯗ ꯃꯇꯝꯗꯨꯗꯁꯨ ꯍꯦꯃꯥꯄꯇꯤꯁꯦ ꯑꯩꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕꯅꯦ ꯃꯥꯅ ꯌꯦꯡꯉꯨꯁꯦꯅ ꯌꯦꯡꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯈꯤꯕꯅꯤ ꯃꯇꯝꯗꯨꯗ ꯑꯗꯣ ꯑꯃꯨꯛ ꯅꯧꯅ ꯑꯃꯨꯛ ꯌꯦꯡꯉꯛꯄ ꯂꯩꯗꯅ ꯑꯗꯨꯒꯤ ꯁꯨꯝ ꯂꯥꯛꯄꯅꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯃꯥ ꯉꯥꯏꯍꯥꯛꯇꯪ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯗꯃꯛꯇ ꯄꯥꯕꯨꯡꯁꯦ ꯃꯩꯆꯥꯛ ꯐꯤꯂꯝꯁꯤ ꯌꯦꯡ ꯂꯥꯛꯏꯅꯦꯕ ꯆꯍꯤ 15 ꯃꯇꯨꯡꯗ ꯀꯥꯞꯇꯣꯏꯅꯦꯕ ꯑꯗ ꯄꯥꯕꯨꯡꯁꯦ ꯀꯩ ꯋꯥꯈꯜꯗꯒꯤ ꯁꯨꯝ ꯂꯥꯛꯄꯤꯔꯤꯅꯣ ꯈꯣꯠꯄꯤꯔꯤꯅꯣ ꯍꯥꯏꯐꯦꯠꯇꯪ ꯋꯥꯔꯤꯗꯣ ꯍꯥꯏꯕꯤꯌꯨꯅꯦ ꯃꯃꯥꯡꯗꯕꯨꯗꯤ ꯑꯃꯨꯛ ꯌꯦꯡꯈ꯭ꯔꯦꯕ ꯑꯗꯩꯗ ꯑꯩꯒꯤ ꯃꯔꯨꯞ ꯒ꯭ꯌꯥꯟꯖꯟꯁꯦ ꯃꯥꯅ ꯕꯥꯇꯣꯟ ꯄꯤꯔꯛꯄ ꯑꯗꯩꯗ ꯑꯩꯁꯨ ꯅꯨꯡꯁꯤꯗꯅ ꯊꯥꯏꯅꯒꯤ ꯑꯔꯤꯕꯁꯤꯡꯗꯨ ꯂꯩꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯌꯦꯡꯅꯤꯡꯗꯅ ꯑꯩꯅ ꯂꯥꯛꯄꯅꯤꯗ ꯑꯗ ꯄꯥꯕꯨꯡꯅ ꯊꯥꯏꯅ ꯑꯍꯥꯟꯕ ꯌꯦꯡꯈꯤꯕ ꯃꯇꯝꯗꯣ ꯑꯗꯅ ꯆꯍꯤ ꯀꯌꯥ ꯁꯨꯕꯤꯔꯒꯦ ꯑꯗꯨ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯑꯗꯨꯒꯤ ꯃꯇꯝꯗꯨ ꯀꯨꯏꯔꯦ ꯑꯩ ꯑꯦꯁꯤꯁꯇꯦꯟ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯅ ꯂꯩꯔꯤꯉꯩꯗ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯌꯦꯡꯉꯤꯗꯣ ꯍꯧꯖꯤꯛꯇꯤ ꯔꯤꯇꯥꯌꯔ ꯑꯣꯏꯕ ꯀꯨꯏꯔꯦ ꯆꯍꯤ 10 ꯐꯥꯔꯦ ꯑꯗꯨ ꯌꯦꯡꯉꯨꯗꯅ ꯑꯦꯁꯤꯁꯇꯦꯟ ꯆꯍꯤꯗꯨ 35ꯗꯣ ꯌꯧꯔꯕꯅꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯄꯥꯕꯨꯡ ꯃꯇꯝ ꯈꯔ ꯀꯥꯏꯊꯣꯛꯄꯤꯔꯣ ꯃꯩꯆꯥꯛ ꯐꯤꯂꯝꯁꯤ ꯆꯍꯤ 15ꯒꯤ ꯃꯇꯨꯡꯗ ꯀꯥꯞꯄ ꯍꯧꯖꯔꯗꯣꯔꯦ ꯉꯥꯏꯈꯣꯀꯣ ꯁꯤ ꯏꯅꯧ ꯅꯧꯅ ꯆꯍꯤ 15ꯒꯤ ꯃꯇꯨꯡꯗ ꯃꯩꯆꯥꯛ ꯐꯤꯂꯝꯁꯤ ꯀꯥꯞꯄ ꯍꯧꯗꯣꯔꯦ ꯚꯥꯕꯣꯛꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯤꯡꯉꯤ ꯐꯤꯂꯝ ꯁ꯭ꯇꯥꯔ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯂꯥꯛꯄꯤ ꯍꯧꯖꯤꯛ ꯌꯦꯡꯕꯤꯔꯁꯤ ꯃꯃꯥꯁꯦ ꯀꯩ ꯂꯝꯗꯒꯤꯅꯣ ꯍꯥꯟꯅ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯁꯥꯂꯨꯡꯐꯝꯗꯩꯅꯤ ꯑꯗ ꯃꯃꯥꯁꯤ ꯃꯩꯆꯥꯛ ꯐꯤꯂꯝꯁꯦ ꯆꯍꯤ 15 ꯃꯇꯨꯡꯗ ꯀꯥꯞꯇꯣꯔꯕꯅꯤ ꯌꯦꯡ ꯂꯥꯛꯏꯅꯦꯕ ꯑꯗꯣ ꯃꯃꯥꯏ ꯊꯃꯣꯏꯗ ꯀꯩ ꯐꯥꯎꯒꯦ ꯁꯤꯅꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯍꯥꯏꯁꯦ ꯌꯦꯡꯈ꯭ꯔꯦꯀꯣ ꯁꯨꯝꯕ ꯍꯣꯜ ꯑꯄꯥꯛꯄꯗꯤ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅ ꯄ꯭ꯔꯇꯥꯞ ꯇꯣꯀꯤꯁꯀꯨꯝꯕ ꯐ꯭ꯔꯦꯟꯁꯀꯨꯝꯕꯗ ꯀꯥꯞꯄꯤꯉꯩꯗ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯗꯒꯤ ꯐꯣꯟꯒꯨꯝꯕ ꯀꯔꯤꯒꯨꯝꯕꯗꯤ ꯌꯦꯡꯕ ꯑꯄꯥꯛꯄ ꯁꯨꯡꯌꯦꯡ ꯌꯦꯡꯗ꯭ꯔꯤꯕ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯩꯅꯕ ꯁꯤ ꯐꯤꯂꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯁꯤꯟ ꯑꯃ ꯍꯥꯏꯕꯤꯌꯨꯅꯦ
ꯃꯁꯤ ꯐꯤꯂꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯁꯤꯟꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯍꯦꯃꯥꯕꯇꯤꯗꯣ ꯑꯗꯨꯗꯨꯅ ꯉꯁꯥꯏꯒꯤ ꯗꯤꯖꯦꯜ ꯍꯥꯏꯇꯥꯔꯦꯀꯣ ꯗꯤꯖꯦꯜ ꯍꯥꯏꯕ ꯃꯥꯏ ꯀꯩꯅꯣꯗꯣ ꯑꯗꯨꯒ ꯀꯥꯏꯅꯔꯛꯄꯒꯤ ꯃꯄꯥꯟꯅ ꯁꯥꯡꯂꯕ ꯑꯁꯨꯛ ꯁꯥꯡꯕ ꯄꯨꯟꯁꯤꯗ ꯏꯗꯣꯝ ꯀꯔꯤꯒꯤ ꯍꯤꯡꯒꯦ ꯈꯜꯂꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯇꯥꯡꯗꯤ ꯌꯥꯝ ꯆꯥꯏ ꯑꯗꯨ ꯀꯞꯈꯤꯕ꯭ꯔꯥꯕ ꯀꯞꯄꯤꯃꯤꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯃꯥ ꯉꯥꯛꯇꯪ ꯃꯇꯝ ꯀꯥꯏꯗꯧꯕ ꯃꯃꯥ ꯑꯩꯈꯣꯏꯁꯦ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟ ꯑꯅ ꯑꯃ ꯂꯩꯖꯩꯀꯣ ꯐꯦꯁꯕꯨꯛꯀꯤ ꯑꯗꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯁꯨꯃꯥꯏꯅ ꯊꯥꯒꯠꯄꯅꯦꯕꯀꯣ ꯑꯗ ꯃꯃꯥꯁꯦ ꯆꯍꯤ 25 ꯃꯇꯨꯡꯗ ꯃꯩꯆꯥꯛꯁꯦ ꯀꯥꯞꯇꯣꯏꯅꯦꯕꯀꯣ ꯑꯗ ꯃꯃꯥꯁꯦ ꯀꯔꯤ ꯋꯥꯈꯜꯗꯒꯤ ꯌꯥꯝ ꯌꯦꯡꯅꯤꯡ ꯑꯦꯛꯁꯥꯏꯇꯦड ꯑꯣꯏꯅ ꯂꯥꯛꯏꯅꯦꯕ ꯑꯗꯣ ꯀꯩ ꯋꯥꯈꯜ ꯐꯥꯎꯔꯒ ꯂꯥꯛꯄꯤꯕꯅꯣꯗꯣ ꯑꯗꯨꯝꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯀꯩꯅꯣꯅꯤꯗ ꯐꯤꯂꯝꯁꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯌꯦꯡꯈ꯭ꯔꯦꯕ BOCꯒꯤ ꯍꯣꯟꯗ ꯑꯗꯨ ꯌꯦꯡꯈ꯭ꯔ ꯃꯇꯨꯡꯗꯨꯗ ꯃꯇꯥꯡꯗꯨꯗꯗꯤ ꯁꯨꯝ ꯌꯦꯡꯉꯒꯁꯨ ꯀꯨꯏꯔꯛꯑꯕꯅꯤꯅ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯌꯦꯡꯅꯤꯡꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯈꯤꯕꯗꯣ ꯑꯗꯨꯒꯤ ꯁꯨꯝ ꯂꯥꯛꯄꯅꯤꯗ ꯁꯨꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯀꯨꯝꯃꯤꯕ ꯈꯣꯠꯂꯤꯕ ꯃꯤꯁꯤꯡꯁꯤꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯕ ꯁꯨꯝ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯊꯥꯏꯅꯒꯤ ꯐꯤꯂꯝꯁꯤꯡꯁꯦ ꯑꯗꯨꯒꯤ ꯁꯨꯝ ꯌꯦꯡꯅꯤꯡꯕꯒꯤ ꯂꯥꯛꯄꯅꯤꯗ ꯃꯇꯝꯗꯨꯗ ꯃꯃꯥꯅ ꯈ꯭ꯋꯥꯏ ꯐꯥꯔꯁ ꯌꯦꯡꯈꯤꯕꯗꯣ ꯑꯗꯣ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯒꯦꯕ ꯑꯩꯁꯦ ꯆꯍꯤ ꯑꯗꯨꯗ ꯑꯩꯁꯦ ꯍꯧꯖꯤꯛ ꯆꯍꯤ 40 ꯁꯨꯔꯛꯑꯒꯗꯤ ꯆꯍꯤ ꯀꯩꯅꯣꯃꯨꯛ 35ꯃꯨꯛ ꯁꯨꯔꯝꯃꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯀꯣ ꯃꯃꯥ ꯃꯇꯝ ꯉꯥꯛꯇꯪ ꯀꯥꯏꯊꯣꯛꯄꯤꯌꯨ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟ ꯑꯅ ꯌꯨꯇ꯭ꯌꯨꯕꯀ ꯑꯗꯒꯤ ꯐꯦꯁꯕꯨꯛꯇ ꯇꯧꯕ ꯆꯦꯅꯦꯜ ꯑꯃꯅꯤꯀꯣ ꯑꯗꯨꯅꯦ ꯑꯥꯐꯇꯔ 25 ꯌꯔꯁ ꯃꯇꯨꯡꯗ ꯃꯩꯆꯥꯛꯁꯦ ꯀꯥꯞꯇꯣꯏꯅꯦꯕ ꯑꯗꯨꯅꯦꯒꯤ ꯊꯃꯣꯏꯗ ꯐꯥꯎꯕꯤꯕꯗꯣ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯥꯏꯕꯗꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯀꯩꯅꯣ ꯑꯔꯤꯕ ꯐꯤꯂꯝꯁꯦ ꯈꯪꯒꯠꯇꯅ ꯑꯩꯈꯣꯏꯒꯤ ꯀꯥꯞꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯩꯅꯣꯗ ꯑꯩꯈꯣꯏꯅ ꯊꯥꯏꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯀꯨꯝꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛꯁꯤꯅ ꯆꯍꯤꯁꯨ ꯌꯥꯝꯊꯜꯂꯛꯑꯕꯅꯤꯅ ꯅꯧꯅ ꯑꯃꯨꯛ ꯌꯦꯡꯕꯁꯦ ꯑꯩꯈꯣꯏꯗꯤ ꯍꯥꯟꯅꯒꯤꯗꯣ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯊꯦꯡꯛ ꯌꯨ ꯋꯥꯈꯜꯁꯦ ꯅꯧꯊꯣꯔꯛꯏꯅꯦꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯉꯥꯛꯇꯪꯅꯤꯗꯤ ꯃꯇꯝ ꯀꯥꯏꯊꯣꯛꯄꯒꯤꯗꯃꯛꯇ ꯁꯤꯗ ꯃꯩꯆꯥꯛ ꯐꯤꯂꯝꯁꯤꯒꯤ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤꯅꯣ ꯈꯣꯠꯄꯤꯔꯤꯅꯣ ꯑꯁꯤꯒꯨꯝꯕ ꯑꯣꯏꯕꯤꯔꯥ ꯑꯗꯨ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯑꯩꯈꯣꯏꯒꯤ ꯃꯩꯆꯥꯛ ꯉꯁꯤ ꯄꯥꯡꯊꯣꯛꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯒꯤ ꯑꯣꯔꯒꯅꯥꯏꯖꯔꯅꯦꯕ ꯑꯩꯈꯣꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯃꯤꯡꯁꯤꯅ ꯃꯅꯤꯄꯨꯔꯤ ꯚꯤꯟꯇꯦꯖ ꯐꯤꯜꯝ ꯔꯤꯚꯥꯏꯕꯦꯜ ꯀꯃꯤꯇꯤ ꯍꯥꯏꯇꯥꯔꯦ ꯑꯥꯐꯇꯔ 25 ꯌꯔꯁ ꯀꯥꯞꯇꯣꯏꯅꯦꯕ ꯑꯗꯩ ꯗꯗꯥꯏ ꯊꯃꯣꯏꯗ ꯁꯤꯁꯦ ꯀꯃꯥꯏꯅ ꯃꯌꯥꯝꯅ ꯌꯥꯝ ꯄꯥꯝꯅꯅꯤꯅ ꯈꯟꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯚꯤꯟꯇꯦꯖ ꯐꯤꯜꯝ ꯔꯤꯚꯥꯏꯕꯦꯜ ꯀꯃꯤꯇꯤꯁꯦ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯑꯩꯈꯣꯏ 2022ꯗꯒꯤ ꯍꯧꯖꯔꯛꯄꯅꯦ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯗꯨꯝ ꯄꯥꯝꯅ ꯌꯦꯡꯅꯈꯤꯕ ꯐꯤल्म ꯑꯔꯤꯕꯁꯤꯡ ꯃꯤꯡ ꯑꯣꯏꯅ ꯄꯜꯂꯕꯗ ꯃꯥꯙꯕꯤ ꯌꯥꯏꯐꯨꯜ ꯊꯃꯥꯅꯨ ꯆꯤꯡꯂꯦꯟ ꯁꯅꯥ ꯀꯥꯞꯈ꯭ꯔꯦ ꯑꯗꯨ ꯃꯌꯥꯝꯅ ꯄꯥꯝꯅ ꯌꯦꯡꯅꯈꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯤꯔꯣꯟꯁꯤꯅ ꯍꯥꯏꯇꯥꯔꯦ ꯑꯍꯟꯕꯨ ꯑꯣꯏꯔꯦ ꯅꯍꯥꯕꯨ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯑꯔꯤꯕ ꯐꯤल्मꯁꯤꯡꯁꯤꯅ ꯍꯦꯟꯅ ꯌꯦꯡꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯑꯃ ꯑꯩꯈꯣꯏꯅ ꯁꯨꯝ ꯎꯕ ꯐꯪꯉꯦꯕ ꯑꯗꯨꯒꯤ ꯑꯄꯥꯝꯕ ꯎꯕ ꯐꯪꯕꯒꯤ ꯑꯃꯁꯨ ꯂꯩꯖꯔꯦ ꯄ꯭ꯂꯁ ꯑꯩꯈꯣꯏꯅ ꯊꯥꯏꯅꯒꯤ ꯃꯅꯤꯄꯨꯔ ꯐꯤल्म ꯑꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯎꯕ ꯐꯪꯍꯧꯗ꯭ꯔꯕꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛꯇꯪ ꯃꯄꯥꯟꯗ ꯀꯩꯗ ꯀꯩꯅꯣ ꯇꯧꯔꯒ ꯗꯤꯖꯤꯇꯥꯏꯁ ꯐꯖꯅ ꯇꯧꯔꯀꯥꯟꯗ ꯎꯍꯟꯕ ꯐꯪꯕꯒꯤ ꯑꯄꯥꯝꯕꯁꯦ ꯁꯤ ꯂꯩꯕ ꯇꯧꯕꯅꯦꯕ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯃꯩꯆꯥꯛꯀꯤꯁꯨ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯅ MSFDS ꯅ ꯏꯅꯤꯁꯤꯌꯦꯇꯤꯚ ꯂꯧꯔꯒ ꯃꯄꯥꯟꯗ ꯅꯦꯁꯅꯦꯜ ꯐꯤल्म ꯑꯥꯔꯀꯥꯏꯚ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯃꯣꯏꯅ ꯗꯤꯖꯤꯇꯥꯏꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯣꯏꯅ ꯇꯧꯕꯤꯔꯛꯑꯒ ꯎꯠꯇꯣꯏꯅꯦꯕ ꯉꯁꯤ ꯎꯠꯇꯣꯏꯕ ꯐꯤल्मꯁꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯃꯈꯥ ꯇꯥꯅꯁꯨ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯐꯤल्म ꯑꯇꯩ ꯃꯅꯤꯄꯨꯔ ꯐꯤल्म ꯃꯔꯨꯑꯣꯏꯅ ꯁꯦꯂꯨꯂꯔ ꯐꯤल्मꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯦꯂꯨꯂꯔ ꯐꯤल्मꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯎꯕ ꯐꯪꯍꯧꯗꯕꯈꯩꯁꯦ ꯇꯥꯡꯅ ꯎꯕ ꯐꯪꯗꯕꯁꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯕꯖꯦꯛꯇꯤꯚ ꯑꯃꯗꯤ ꯂꯩꯖꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯐꯕ ꯊꯕꯛꯅꯤꯀꯣ ꯗꯗꯥ ꯑꯣꯏꯅ ꯇꯧꯕꯤꯔꯤꯈꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯁꯦ ꯂꯇꯥ ꯃꯪꯒꯦꯁꯀꯔꯅꯒ ꯁꯛꯏ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯌꯥꯝ ꯌꯦꯡꯅꯤꯡꯕ ꯑꯩꯗꯤ ꯌꯦꯡꯍꯧꯗꯕ ꯑꯗ ꯉꯔꯥꯡꯁꯦ ꯁꯨꯝ ꯁꯤꯗ ꯐꯥꯎꯔꯒ ꯂꯥꯛꯄ ꯀꯥꯞ ꯂꯩꯔꯝꯃꯕ ꯑꯗꯣ ꯉꯔꯥꯡ ꯇꯤꯀꯦꯠ ꯀꯛꯁꯜꯂꯝꯃꯦ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯦꯡꯗꯣꯏꯅꯦꯕ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅꯦꯅ ꯈꯜꯂꯦ ꯑꯩꯅ ꯃꯃꯥꯁꯦ ꯁꯨꯡꯌꯦꯡ ꯌꯦꯡꯗ꯭ꯔꯤꯕ ꯃꯩꯆꯥꯛꯁꯦ ꯁꯨꯡꯌꯦꯡ ꯌꯦꯡꯗ꯭ꯔꯤꯑꯕ ꯑꯗꯣ ꯏꯁꯩꯗꯤ ꯑꯗꯨꯝ ꯇꯥꯕꯤꯔꯕ ꯅꯠꯇ꯭ꯔꯣ ꯏꯁꯩ ꯃꯌꯥꯝꯗꯨꯗꯤ ꯏꯁꯩ ꯇꯥꯕꯗꯅꯦ ꯉꯥꯎꯔꯤꯁꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯅꯧꯕ ꯚꯔꯖꯟꯗ ꯁꯛꯏꯀꯣ ꯄꯨꯁꯄꯥꯔꯗꯤ ꯍꯣꯏꯅꯒ ꯐꯔꯦ ꯃꯃꯥ ꯑꯗꯨꯗꯤ ꯃꯃꯥꯁꯦ ꯍꯥꯏꯗꯤ ꯅꯧꯊꯣꯔꯛꯄ꯭ꯔꯥ ꯌꯦꯡꯕꯤꯔꯣꯕ ꯁꯤꯃꯥꯁꯦ ꯌꯦꯡꯉꯒ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯃꯥ ꯀꯅꯥꯅ ꯌꯦꯡꯕꯤꯅꯤꯕꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ